Paojel Yimphal oiba maroiba pau khara update tawjari. Lengaki sahi mari ki achievement utpa hojangna mi hatore. Si Minister N.B. Luchingba sungsina palengak asigi sahi mari mapung pharak pagi pangthokiba Citizen Centric Government Observation ki thongam bari leinana Imphal ki maru oiba mapam singda khiliba hojangna lambida chaliba miyam hatkadore. Konong mamangda kinba lauthokpa yaraba hojang amangasi ayuk pung 12 makharam tarakbada Imphal dagi jare poklomda chatpa truck amada puba excavator amada panbadagi laimaida tu tharake tanpamadu lambi matek adwaida mi amada chalamda badagi asok apan amada yaukhide hojang aduna mi gi makokta karigumba nalamba thoklagade misi mina jautuna asobo wathok lanthok phawwa thoklamba yai haire Citizen Central Government Observance thorong ga mari lena Imphal gi maru oiba lambi singda lenga ki department khudimaki oiba hojang sing khinduna thamle Andaktasu North AOC da Bolero chip amana hojang da waisal lubadagi tu tharktuna miyam da chawno khudong chada bamai unan balaikhre ngasi excavator na chentaduna hojang turingai ki charak adu da Imphal gi sanjen thong dauna masu taibagi lambi tangkhai thingjin da laike maduna barmoir ka sanjen thong ki nakal namakak ta miyam chathok sin tawon ke hariba matam adu da state guest house mapadasu hojang amal lambi mayai da khellaga leiba maram na miyam gi chathok sasin da adu ki matik khudong chada bamai unakhre aire Nagalamaromda da Nambul sennaringeida Imphal Turel yengsindre Imphal Turel ki khongnung miyam ki amot-akai plastic hundokfm oire Hoki besahi khara asida lenga kamadi mari leina ba loisang singna yamna kanna khona badage Imphal mayul phawduna cheliba Nambul Turel ki Fivm khara makai phar pangamle aduba Turel asibu tamak yengsina ba khona ringeda lamdam masigi yamna maru oiba Turel amor be Imphal Turel de miyeng jangbi da badagi Turel asigi khongnung miyam ki amot-akai plastic hundokfm oirakle Lamdam masigi khwaidagi motpa Turel amu oiramba Nambul Turel ki oinadi Nambul River Rejuvenation Project haibna chingba project kyage makhada yamla basan phamsing kaithana chengdopui thab akanba mungda chatharakpadagi haujikti Turel asi hana ki Fivm da yamna hena luna na thambangam khre asumna lenga ki maikai ki Nambul Turel da akanba miyeng changtuna luna na thambang ngamna ba khona ringai jerak asida Imphal mayol maru oina Imphal East ki mafam sing phawduna seliba Imphal Turel ki Fivm de lepdana sokselagle Manipur ki Kangpokpi district ki horoktan Myanmar ki Ningthi Turel Sinruin River de teliba Turel asi miyamna kungda tariba Imphal City mayai makta da phawduna senba maramda Turel asida amot-akai thadabagi changwangle Turel khongnung Turel ki nakiyeta tariba Mioi sing amadi torbanda sakaliba kaithel dukan sing asidagi ngasi su Turel asida amot-akai sing leptana thadare Imphal amasung masigi akoi bida khunda leita dun leiriba Mioi kya ki thakna chanabi sing Turel asidagi tanglebane Aduba ngasi Turel asigi naketa layeng sang kaithel sang amade office kaya sajilakpada amot-akai sing hundokfm oirakpaga loinana phattaba pahi masung kaya leptana thadarakpada Turel asigi ising mosin ba yanjalakle mafam kharadadi napi singna na thanna kopsindana Turel asigi ising ki imai phawa uba phangdaba yaure loinana crematorium singi fatta audi thadarakpham oirakle masina maram oiraga thakna chanaba ising kaya sinaram ba adu ngasi haksil da akai ba perpa yapagi akiba oirakle Turel khongnung da amot-akai sing leiriba Imphal Turel ki matakta saba sing mai thongda potpham phamlibe hal amana pausesida ai sahi khara gi mamangdagi Turel asigi ising asi nongju thagi matam khara khaknatana atai matamda ising yamna luna chelambane asumna ising luna chelengi matam asidadi Turel asigi naketa khundariba miyamna thangna charaba phiju phijambana singba yongge nongmuda sangdaba yatraba thabak thorum sikidabak sinarambane makha tarakba atopa pau amadana Miyam Sidrifaoba hlloi haina Myanmar Lanmina Laokhre Chahi Taramanga ki Nupamacha kaptuna Hatkhre Myanmar ki khwaidagi chawba city Yangon ki Thake the township ta miyam ki madakta Lanmina ngarang numitta nongmaina kaptuna masa gi Chahi Taramanga suraba Nupamacha ma Hatkhre amasuk atopana pi amasuk Hatkhre full uniform da laktuna armed forcing aduna township adugi maru oiba lambi sing passion ki aduga Makoi pariba nongmaising adu kaptuna Miyam Sidrifaoba mafam asidagi makoi hlloi haina laukhi ana thautok aduba mamit magno uhobasingna Myanmar now the IK COVID-19 pandemic ki matungda afukhan hangdoknaba school sikida ngairiba grade 11 high school mahiroi ongchung test for Lanmina Makokta nongmaina kaptuna Hatkhi atopana pi amasu makhongda nongmaina kapkhe makoi gi mafam sing asi mai thadokpa pambra aikona lambi pumbadu maina tumna thadokani haina Lanmi amana aiki aina Myanmar naugda mafam adu gi Mioi amana aike Haujik Myanmar gi mafam punamukta Lanmi gi troops in the protest namthana da lambi sing da laikhre
February amagi military ku adugi mayukta protest tawba miyam gi badakta chathaba lanmi sing gi edik ki mayukta masa ngakthok chena bna singna molotov cocktail sing sinakhre armed force sing na car sing dukan sing amasung CCTV camera sing paktana namang takhankhre miyam da ki akhang han ki basing adu loinamak army ki full uniform seli adu ba CCTV camera sing thugai ki basing adu division seli haiba haina mafam adugi atopa mi amana phangdoke February amada Myanmar gi lengak namda paisin ki ba military gi mayukta lebak sin bathungna sathar ki ba protest sing da hojik phawada jamdabada Mioi chani nifu ka tare Thingkhre haina monitoring group amu oriba Assistance Association for Political Prisoners haire ngasi ko na nomajing numit ta su mai thangba town moniwa da barricade amat sengbat liba protester kangbu amada nomai na kapada su yamdabada Mioi ama siki amasung atopa kyamuk shoki aina pawgi agency Reuters na mafam aduge Dr. Amana haike Security force nga bayuk na bagi khudong tiningai oibadu ngambam kai hantan ba ayo angan badagi santi khongchat aba chatuna Dr. Singh amasung healthcare workers nga military gi ku gi mayuk ta demonstration sing anu benamit ama mandred Hatkhre ngasing nang wajing namit ta ayam pan angob ko lituna Mioi cha kya nami hanglaba stretching da khongchat chatpa adu mijima news portal da thagalaki ba video da utke amarom da leibak asigi maru eba city yangkon dagi aurag awangda kasin state da amasung khwaidigi khathangba Sothung town da apikpa community sing phawna tongan ba mafum kullum da ngarang thangjagi midang dagi ngasi namajing ge ayuk phawba candle thandra protest tawke Baragasi da NPP amadi Congress da vote pikhiba Mioi samri marfudara tare BJP da Sougtkhre Wangoi isi da pangthokiba maraki mikhal da NPP amadi Congress ki mirep oikiba singda vote pikhiba Mioi samri marfudara tare BJP yautana minister lokhoibo Sougtkhre haina lauthokre BJP Wangoi mandal na sinduna jumnam hoitrom thiam laisang khong community holda pangthokiba Wangoi esigi tongan ba polling station singdagi lakpa mamangi maragi mikhalda NPP amadi Congress da vote pikhiba Mioi chamri marfudara tarena BJP da Sougtkhre minister lokhoida sawalakpo taramda okpagi thoramda agriculture veterinary and animal husbandry minister olokhoina hai se minister NPP logising ba lengak asi lakpadagi Wangoi SC asidana tana Manipur da ahungba kya purak pangamle lega kasi ki thabak toram sing da thajaba thambi baga loina da wathok asi ki polling station kya dagi lakpa Mioi kyana mamangi mikhulda atopa party da vote piru abasu Mioi samri marhu dara tareta mahpo sagat pirakpa asi ki nabak nungai phawe Prime Minister Narendra Modi amri minister and Biren gi luching makha da lengak paiba yaudana minister amu ena thabak tawba phangjaba asi ki matik mayai adu ngakna mahna miyam gi damak masak thokpa thabak tawba ngamna ba honagani aike Nakalaram da COVID ki SOP thugai haiduna Paojel Puba P Sharatchandra ki Lamjel Police na Thingkhre Lamdamasida ingta tapthaba hena phaba education purakna ba Paojel Puba kilometer konmanga sangba Lamjel lamsang Lamjel COVID SOP thugai haiduna police na lamkhang da Thingkhre sangakfam da leiba EK Higher Secondary School ki Secretary P Sharatchandra na mamangi sahi ki March konmathoi da Manipur da COVID-19 lakibadagi lockdown hokibadagi matam sangna Mahiroi sing mahitamba phangkidaba adu amuk hana thoktaba wairasano loina da lamdam asida ingda tapthaba amadi education ki phibam phagathanba Paojel ga loina haingang mai lekai da leiba SML SDC ground dagi auraga haingang AC ki tongan ba mafam sing phawraga kilometer kun bagarum sangpa lamsang Lamjel adu chenba haurake Sharatchandra ki Lamjel adu ba sagot pa naha sing na cycle thogduna tung in bana haingang police station changlamdai mapa yoropda haingang police ki kangbuna cycle thorokliba adu DC ki permit jaubra haina loud speaker sinaduna hangbaga loinana makoibu phajinduna thamkhe aroibada content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbir bukna bu pathaga jari channel asina domda kanarabade subscribe tawbidribasina subscribe tawbiru molina like and share tawbusu kawigunu pnamapu amukana thagajari